ꯑꯍꯤꯡ ꯂꯦꯟꯅꯅꯕ ꯂꯩꯐꯝ ꯆꯥꯐꯝ ꯅꯥꯇꯩ ꯆꯥꯗꯅ ꯐꯤꯔꯣꯟ ꯐꯥꯎꯕ ꯂꯣꯏꯅ ꯑꯦꯇꯦꯟ ꯖꯦꯠ ꯐꯥꯎꯕ ꯂꯣꯏꯅ ꯆꯥꯛꯈꯤꯕ ꯃꯔꯝ ꯑꯗꯨꯅ ꯃꯅꯤꯄꯨꯔꯗ ꯂꯩꯕꯤꯕ ꯃꯤꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯑꯉꯝ ꯃꯇꯦꯡ ꯄꯥꯡꯕꯤꯕ ꯏꯃꯨꯡ ꯑꯁꯤ ꯊꯕꯛ ꯏꯪꯈꯥꯡ ꯇꯧꯕ ꯅꯠꯇꯦ ꯈꯪꯅ ꯆꯥꯟꯅꯕ ꯅꯨꯡꯁꯤꯕ ꯃꯌꯥꯝꯅ ꯏꯃꯨꯡꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯐꯤ ꯉꯁꯤ ꯅꯨꯡꯗꯥꯡꯁꯦ ꯃꯁꯤ ꯇꯨꯝꯅꯅꯕꯒꯤ ꯑꯩꯈꯣꯏꯒꯤ ꯀꯔꯤ ꯍꯥꯏꯇꯥꯔꯦ ꯐꯤꯔꯣꯟꯐꯥꯎ ꯂꯩꯇꯕ ꯑꯗꯨꯅ ꯐꯤꯔꯣꯟ ꯄꯨꯔꯒ ꯂꯥꯛꯄ ꯌꯥꯎꯔꯤ ꯑꯗꯨꯅ ꯏꯃꯨꯡꯁꯤꯒꯤ ꯅꯨꯡꯗꯥꯡꯁꯤ ꯀꯔꯤ ꯆꯨꯞꯀꯗꯕꯅꯣ ꯑꯗꯨ ꯇꯧꯔꯒ ꯑꯩꯈꯣꯏꯒꯤ ꯃꯌꯥꯝꯅ ꯑꯉꯝꯕ ꯐꯤꯔꯣꯟ ꯃꯥꯏ ꯃꯥꯏ ꯂꯩꯖꯕ ꯑꯍꯦꯟꯕ ꯑꯗꯨꯝꯕ ꯄꯨꯔꯒ ꯂꯥꯛꯅꯔꯤ ꯃꯌꯥꯝꯁꯤ ꯌꯦꯡꯉꯒ ꯑꯩꯈꯣꯏ ꯏꯃꯨꯡ ꯑꯅꯤꯅꯤ ꯇꯥꯡꯒꯣꯏ ꯇꯥꯅ ꯍꯧꯖꯤꯛ ꯉꯁꯤ ꯑꯍꯤꯡ ꯂꯦꯟꯅꯅꯕ ꯂꯩꯐꯝ ꯆꯥꯐꯝ ꯅꯥꯇꯩ ꯆꯥꯗꯅ ꯐꯤꯔꯣꯟ ꯐꯥꯎꯕ ꯂꯣꯏꯅ ꯑꯦꯇꯦꯟ ꯖꯦꯠ ꯐꯥꯎꯕ ꯂꯣꯏꯅ ꯆꯥꯛꯈꯤꯕ ꯃꯔꯝ ꯑꯗꯨꯅ ꯃꯅꯤꯄꯨꯔꯗ ꯂꯩꯕꯤꯕ ꯃꯤꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯑꯉꯝꯕ ꯃꯇꯦꯡ ꯄꯥꯡꯕꯤꯕ ꯏꯃꯨꯡ ꯑꯁꯤ ꯊꯕꯛ ꯏꯪꯈꯥꯡ ꯇꯧꯕ ꯅꯠꯇꯦ ꯑꯩꯈꯣꯏꯒꯤ ꯁꯨꯔ ꯆꯠꯂꯒ ꯑꯗꯨꯃꯥꯏꯅ ꯆꯥꯕꯅꯤ ꯄꯩꯁꯥ ꯑꯣꯏꯅꯁꯨ ꯑꯩꯈꯣꯏꯒꯤ ꯂꯥꯛ 2.5 ꯁꯅꯥ ꯅꯨꯡꯅ ꯁꯅꯥꯁꯦ ꯑꯥꯔꯃꯤꯒꯤ ꯃꯣꯏ ꯁꯅꯥ ꯅꯨꯡꯅ ꯀꯥꯏꯗ ꯂꯩꯒꯦ ꯍꯥꯏꯕꯒꯤ ꯑꯩꯈꯣꯏ ꯗꯤꯇꯦꯛꯇꯔ ꯑꯃ ꯂꯩ ꯃꯥꯅꯦ ꯇꯧꯔꯒ ꯊꯤꯗꯅꯕ ꯉꯁꯥꯏ ꯍꯣꯠꯅꯔꯝꯃꯦ ꯍꯥꯏ ꯑꯗꯨ ꯀꯣꯟꯅ ꯄꯣꯠ ꯆꯩꯁꯤꯡꯁꯤ ꯂꯧꯊꯣꯛꯄ ꯂꯣꯏꯔꯒ ꯑꯗꯨꯃꯥꯏꯅ ꯊꯤꯅꯅꯕ ꯃꯣꯏ ꯑꯗꯨꯃꯥꯏꯅ ꯇꯧꯅꯩ ꯁꯅꯥꯁꯨ ꯑꯗꯨꯃꯛ ꯂꯥꯛ ꯑꯩꯈꯣꯏꯒꯤ 4-5ꯒꯤ ꯌꯥꯎꯈꯤꯕ ꯍꯥꯏꯇꯥꯔꯦ